ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯝꯌꯥꯊꯦꯜ ꯈꯨꯜꯗꯅꯤ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗꯅꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯌꯥꯔꯤꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯍꯧꯒꯠꯅꯔꯒ ꯃꯁꯥꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯈ꯭ꯔꯤ ꯈꯨꯜꯂꯥꯛꯄꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗꯒꯤ ꯍꯧꯔꯒ ꯑꯗꯨꯃꯛ ꯁꯥꯔꯂꯨꯡꯅ ꯍꯩꯈꯤꯕ ꯃꯍꯩ ꯑꯗꯣ ꯆꯥꯡꯌꯦꯡ ꯇꯧꯅꯕꯒꯤꯗꯃꯛ ꯃꯌꯥꯝ ꯑꯗꯣ ꯄꯣꯠꯆꯪ ꯆꯩꯖꯪ ꯈꯔ ꯑꯃꯗꯤ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯥ ꯍꯦꯟꯅ ꯆꯪꯕ ꯅꯠꯇꯦ ꯂꯩ ꯃꯈꯜ 3 ꯆꯪꯏ ꯍꯩ ꯃꯈꯜ 3 ꯆꯪꯏ ꯑꯗꯨꯒ ꯆꯦꯡ ꯈꯨꯖꯨ ꯈꯔ ꯑꯃꯒ ꯑꯁꯨꯝ ꯇꯧꯅ ꯈꯨꯜꯂꯥꯛꯄꯤꯒꯤ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯀꯥꯆꯤꯜꯒꯤ ꯃꯥꯏꯀꯩ ꯃꯔꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯔꯤꯕ ꯄꯣꯠꯂꯝ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯂꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯁꯥꯔꯂꯨꯡ ꯑꯗꯣ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯇꯞꯅ ꯇꯞꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯄꯥꯅ ꯇꯝꯕꯤꯔꯝꯕꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯍꯥꯛ ꯉꯁꯤꯗꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯇꯧꯕ ꯉꯝꯖꯒꯗꯣꯔꯤ ꯈꯨꯜꯂꯥꯛꯄꯤ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯦꯞꯄꯒ ꯂꯩꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯥꯔꯂꯨꯡ ꯑꯗꯣ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯈꯨꯜꯂꯥꯛꯄꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯇꯤꯃꯦꯟꯇꯥ ꯑꯗꯣ ꯃꯗꯨꯃꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯈꯪꯂꯤ ꯑꯩꯅ ꯀꯨꯞꯊꯅ ꯌꯦꯡꯕ ꯍꯩꯇꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇꯤ ꯇꯥꯛꯂꯒꯦ ꯌꯦꯡꯉꯨ ꯈꯨꯜꯂꯥꯛꯄꯤꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯈꯥ ꯃꯩꯔꯝ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯊꯪꯕ ꯖꯒꯥ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯆꯥꯎꯅ ꯇꯧꯔꯒ ꯌꯦꯡꯉꯁꯤ ꯃꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯂꯒꯅꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯕꯨ ꯈꯨꯜꯂꯥꯛꯄꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯇꯤꯃꯦꯟꯇꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯂꯤꯕꯁꯤꯒ ꯃꯄꯥꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯤ ꯃꯍꯥꯛꯁꯨ ꯃꯥꯡꯕ ꯃꯇꯝ ꯑꯃꯗꯤ ꯅꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯍꯥꯛ ꯂꯩꯔꯣꯜꯅꯨꯡꯗ ꯑꯗꯨꯃꯛ ꯇꯧꯔꯒ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯐꯪꯂꯒꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯤ ꯃꯍꯥꯛ ꯐꯪꯕ ꯉꯝꯂꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯈꯛꯇ ꯑꯣꯏꯔꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯊꯤꯔꯨꯕꯗ ꯇꯤꯃꯦꯟꯇꯥ ꯑꯗꯨ ꯇꯔꯥꯏꯅ ꯐꯪꯒꯗꯕꯁꯤ ꯄꯟꯊꯥꯕ ꯇꯧꯔꯒꯅꯨ ꯈꯥ ꯃꯩꯔꯝ ꯄꯥꯡꯅ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯕ ꯍꯧꯔꯁꯤ ꯑꯁꯨꯝꯅ ꯁꯥꯔꯂꯨꯡꯅ ꯍꯥꯏꯔꯛꯄꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯄꯟꯊꯥꯕ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯈꯥ ꯃꯩꯔꯝ ꯑꯗꯨ ꯄꯥꯡꯅ ꯆꯪꯈ꯭ꯔꯤ ꯃꯈꯨꯠꯇ ꯌꯣꯠ ꯄꯥꯏꯕꯤ ꯌꯥꯎ ꯀꯔꯤꯅꯣ ꯄꯣꯠꯁꯛ ꯀꯌꯥꯁꯨ ꯄꯥꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯐꯖꯅ ꯇꯧꯊꯣꯛꯂꯒ ꯌꯦꯡꯕꯗ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯅ ꯁꯤꯔꯕ ꯃꯇꯝꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯥꯞꯄ ꯀꯨꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨ ꯊꯦꯡꯅꯕꯗ ꯃꯌꯥꯝ ꯑꯗꯨ ꯏꯪꯉꯛꯏ ꯁꯥꯔꯂꯨꯡꯅ ꯍꯥꯏꯔꯤꯕꯁꯤ ꯑꯣꯟꯅꯔꯕ ꯖꯥꯠꯂ ꯈꯜꯂꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯕꯅ ꯁꯤꯔꯀꯥꯟꯗ ꯐꯨꯝꯕ ꯀꯨ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯕꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯁꯥꯔꯂꯨꯡꯗ ꯂꯣꯏꯅꯃꯛ ꯌꯦꯡꯉꯛꯏ ꯁꯥꯔꯂꯨꯡꯅ ꯈꯨꯜꯂꯥꯛꯄꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯇꯧꯕꯕꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯥꯞꯄꯒ ꯐꯨꯝꯕ ꯀꯨꯒ ꯄꯪꯈꯛ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯇꯛꯊꯣꯛꯂꯒ ꯍꯦꯛꯇꯃꯛ ꯌꯦꯡꯂꯁꯤ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯈꯔ ꯎꯔꯛꯂꯤꯕꯗꯨ ꯐꯖꯅ ꯇꯧꯊꯣꯛꯂꯒ ꯀꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯁꯅꯥ ꯃꯆꯨꯒꯤ ꯐꯖꯔꯕ ꯇꯤꯃꯦꯟꯇꯥ ꯑꯃꯈꯛ ꯌꯥꯎꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯏꯪꯉꯛꯏ ꯈꯨꯜꯂꯥꯛꯄꯤꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯃꯄꯨꯔꯣꯏꯕ ꯄꯥꯏꯊꯧꯅꯁꯨ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯐꯝꯗꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯗ ꯇꯉꯛ ꯃꯍꯥꯛꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯇꯥ ꯑꯗꯨ ꯄꯨꯊꯣꯔꯛꯅꯕꯒꯤꯗꯃꯛ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯥ ꯑꯗꯨ ꯈꯨꯜꯂꯥꯛꯄꯤꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡ ꯅꯨꯡꯁꯥ ꯃꯉꯥꯜ ꯑꯗꯨꯗ ꯐꯛ ꯑꯁꯦꯡꯕ ꯑꯃ ꯊꯥꯔꯒ ꯃꯊꯛ ꯑꯗꯨꯗ ꯊꯝꯃꯤ ꯁꯅꯥ ꯃꯆꯨ ꯑꯣꯏꯅ ꯂꯪꯅ ꯐꯨꯗꯣꯛꯂꯕ ꯇꯤꯃꯦꯟꯇꯥ ꯑꯗꯨꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯕꯨꯛ ꯑꯗꯨ ꯏꯔꯨꯝ ꯂꯨꯝꯖꯔꯝꯃꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯇꯌꯥꯡ ꯐꯥꯎꯕꯗꯣ ꯉꯁꯤꯗꯤ ꯇꯔꯨꯝꯂꯤ ꯈꯨꯜꯂꯥꯛꯄꯤꯅ ꯄꯟꯊꯥꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯥꯔꯂꯨꯡ ꯍꯧꯖꯤꯛꯃꯛ ꯀꯥꯔꯣꯡꯒꯤ ꯃꯌꯨꯝꯗ ꯆꯠꯂꯁꯤ ꯅꯤꯄꯥ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯇꯤꯃꯦꯟꯇꯥ ꯑꯁꯤ ꯄꯥꯏꯕ ꯉꯝꯒꯗꯕ ꯑꯃ ꯊꯣꯛꯂꯛꯎ ꯇꯤꯃꯦꯟꯇꯥ ꯑꯁꯤ ꯅꯈꯨꯠꯃꯛꯅ ꯄꯥꯏ ꯀꯥꯔꯣꯡꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯅꯤꯄꯥ ꯑꯍꯨꯝꯁꯤꯡ ꯑꯗꯨ ꯑꯩ ꯄꯥꯏꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ ꯃꯁꯥꯁꯤꯡ ꯑꯗꯨ ꯄꯥꯈꯠꯅꯕ꯭ꯔꯥ ꯈꯪꯗꯦ ꯁꯥꯔꯂꯨꯡꯅ ꯍꯥꯏꯔꯛꯏ ꯈꯨꯜꯂꯥꯛꯄꯤ ꯇꯤꯃꯦꯟꯇꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏꯃꯛꯅ ꯄꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯁꯤꯒ ꯈꯔ ꯅꯣꯞꯅ ꯊꯣꯛꯀꯅꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕ ꯑꯃ ꯂꯩ ꯃꯗꯨ ꯍꯦꯛꯇꯃꯛ ꯍꯥꯏꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯄꯥꯏꯇꯦ ꯀꯧꯕ ꯅꯤꯄꯥ ꯑꯗꯨ ꯃꯗꯨꯅ ꯄꯥꯏꯍꯜꯂꯕꯗꯤ ꯃꯁꯥꯗꯨꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯒꯅꯤꯗ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯅꯤꯀꯣ ꯃꯗꯨ ꯑꯃꯨꯛꯇꯪꯗꯤ ꯀꯧꯔꯒ ꯌꯦꯡꯁꯤꯔ ꯈꯨꯜꯂꯥꯛꯄꯤ
ꯈꯨꯂꯥꯛꯄꯤ ꯑꯗꯨ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯈꯜꯂꯤ ꯆꯩꯔꯛ ꯑꯁꯤꯗ ꯊꯥꯏꯃꯩ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯀꯥꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯣ ꯊꯥꯏꯃꯩꯁꯨ ꯇꯉꯛ ꯌꯦꯡꯉꯤ ꯑꯗꯨ ꯃꯍꯥꯛꯁꯨ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯏ ꯈꯨꯂꯥꯛꯄꯤꯒꯤ ꯃꯐꯝꯗ ꯍꯪꯂꯕꯗ ꯈꯨꯂꯥꯛꯄꯤ ꯑꯗꯨꯅꯁꯨ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯊꯥꯏꯃꯩ ꯑꯗꯨꯁꯨ ꯋꯥꯈꯜ ꯄꯨꯡꯇꯥ ꯇꯥꯔꯤ ꯊꯥꯏꯃꯩꯅ ꯈꯨꯂꯥꯛꯄꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯆꯠꯂꯨꯔꯒꯦ ꯑꯗꯨꯒ ꯄꯥꯏꯇꯤ ꯑꯗꯨ ꯀꯧꯔꯨꯔꯒꯦ ꯃꯍꯥꯛꯅ ꯄꯥꯏꯍꯟꯒꯗꯕꯅꯤ ꯁꯔꯂꯨꯡꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯅꯍꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯃꯄꯥꯡꯒꯜ ꯃꯊꯧꯅ ꯏꯔꯩ ꯂꯩꯒꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯍꯦꯛꯇꯃꯛ ꯆꯠꯂꯒ ꯀꯧꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯅ ꯊꯥꯏꯃꯩ ꯃꯈꯣꯏ ꯅꯨꯄꯤ ꯑꯃꯅꯤꯒ ꯑꯗꯨꯃꯛ ꯄꯥꯏꯇꯤꯕꯨ ꯀꯧꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯏꯇꯤ ꯑꯗꯨꯁꯨ ꯂꯥꯛꯑꯝꯃꯤ ꯄꯥꯏꯇꯤ ꯑꯗꯨꯗ ꯈꯨꯂꯥꯛꯄꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯋꯥꯔꯝ ꯄꯨꯝꯕꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯤ ꯄꯥꯏꯇꯤꯁꯨ ꯆꯤꯡꯅꯕ ꯇꯧꯗꯤ ꯇꯥ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯤ ꯃꯍꯥꯛꯅ ꯇꯥ ꯑꯗꯨ ꯄꯥꯏꯔꯒ ꯂꯦꯞꯄꯁꯤꯗ ꯍꯥꯟꯅ ꯃꯌꯥꯡ ꯀꯪꯂꯝꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯁꯑꯣꯡ ꯁꯥꯗꯥꯗꯣ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯃꯥꯟꯕ ꯃꯥꯟꯈ꯭ꯔꯤ ꯇꯥꯁꯤꯒꯤ ꯃꯄꯨ ꯍꯥꯏꯕꯗꯣ ꯈꯨꯂꯥꯛꯄꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯄꯟꯊꯕ ꯇꯧꯔꯔꯣꯏꯁꯤ ꯅꯨꯃꯤꯠꯅ ꯌꯨꯡꯗ꯭ꯔꯤꯉꯩꯗ ꯀꯥꯔꯣꯡꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯣꯠ ꯀꯌꯥ ꯑꯗꯨ ꯐꯣꯡꯗꯣꯛꯂꯨꯔꯁꯤ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯤꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯍꯧꯖꯤꯛꯇꯤ ꯀꯥꯔꯣꯡꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯊꯥꯏꯃꯩ ꯑꯗꯨꯗꯤ ꯌꯥꯎꯔꯛꯇꯦ ꯃꯍꯥꯛꯇꯤ ꯉꯔꯥꯡꯗꯒꯤ ꯑꯗꯨꯃꯛ ꯌꯥꯎꯕ ꯉꯝꯂꯣꯏ ꯃꯁꯥꯗ ꯍꯦꯟꯅ ꯄꯥꯈꯠꯄ ꯌꯥꯗꯕꯅꯤꯅ ꯍꯥꯏꯖꯈꯤꯕ ꯑꯗꯨꯅꯤ ꯈꯨꯂꯥꯛꯄꯤꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯑꯗꯨ ꯃꯍꯥꯛꯅ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯈꯨꯂꯥꯛꯄꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯉꯥ ꯇꯔꯨꯛ ꯑꯗꯨ ꯀꯥꯔꯣꯡꯒꯤ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯀꯥꯔꯣꯡ ꯑꯗꯨ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯨꯝ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯃꯗꯤ ꯐꯛꯂꯥꯡ ꯐꯛꯀꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯁꯦꯝꯖꯤꯟꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯈꯨꯂꯥꯛꯄꯤꯅ ꯃꯥꯡ ꯊꯥꯅ ꯂꯥꯛꯂꯤꯕꯅꯤ ꯃꯤꯑꯣꯏ ꯈꯔ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯀꯥꯔꯣꯡ ꯑꯗꯨ ꯃꯃꯥꯏ ꯐꯠ ꯂꯥꯎꯅ ꯂꯩꯊꯨꯔꯛꯏ ꯂꯥꯛꯂꯤꯕꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯉꯤ ꯊꯥꯏꯃꯩꯕꯨ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯊꯥꯏꯃꯩ ꯑꯗꯨꯗꯤ ꯌꯥꯎꯔꯛꯂꯝꯗ꯭ꯔꯤ 이씨의 타이밍에도 여럽라버디 가라디 파그라버니시 굴락비네 락리버시 마코인 하이게다부 와도 아이 강리 에 가리노 바이디 하이버시나 마쿠다 디미인다 파자크라바 아마 바이르가 락리버시보 응? 아이 이사다 도싱거 파워리버시네 가리기 디미인다 아시 우보다 방글 강순순 타부금 따오리버시나 ꯈꯨꯂꯥꯛꯄꯤꯅ ꯃꯇꯝ ꯑꯁꯤꯗ ꯀꯧꯔꯛꯂꯝꯃꯤ ꯀꯥꯔꯣꯡ ꯑꯩꯈꯣꯏ ꯂꯥꯛꯂꯤ ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯄꯨ ꯋꯥꯔꯤ ꯁꯥꯕ ꯌꯥꯒꯗ꯭ꯔꯣ ꯅꯪ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯥꯜꯂꯤ ꯀꯥꯔꯣꯡꯅ ꯈꯨꯂꯥꯛꯄꯤ ꯍꯦꯛꯇꯃꯛ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯃꯗꯤ ꯐꯛꯂꯥꯡ ꯑꯁꯤ ꯅꯤꯡꯈꯥꯏꯈꯤꯕꯗꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯐꯛꯂꯥꯡ ꯑꯁꯤ ꯆꯦꯠꯅ ꯈꯥꯈꯤꯗꯕꯅꯔ ꯈꯪꯗꯦ ꯊꯣꯡ ꯑꯁꯤꯁꯨ ꯎ ꯀꯟꯗꯕ ꯑꯣꯏꯕꯅꯔ ꯈꯪꯗꯦ ꯅꯤꯡꯈꯥꯏꯔꯛꯇꯅ ꯁꯦꯝꯖꯤꯟꯅꯕ ꯇꯧꯔꯤꯕꯁꯤꯅꯤ ꯈꯨꯂꯥꯛꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯁꯦꯝꯖꯤꯜꯂꯤꯕꯗꯨꯒꯤ ꯃꯔꯝ ꯑꯗꯨ ꯈꯪꯂꯤ ꯀꯕꯣꯀꯩ ꯑꯣꯟꯕ ꯃꯇꯝꯗ ꯁꯥꯕꯨꯛ ꯑꯕꯨꯛꯀꯤ ꯍꯧꯅꯕꯤ ꯂꯤꯆꯠ ꯑꯗꯨ ꯇꯧꯔꯝꯂꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯁꯥꯡꯊꯔꯨꯗ꯭ꯔꯤ ꯈꯨꯂꯥꯛꯄꯤꯅ ꯋꯥ ꯑꯗꯨ ꯊꯥꯕꯊꯠꯂꯒ ꯀꯤꯠꯅꯝ ꯅꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯒꯨꯟ ꯅꯪꯒꯤ ꯅꯇꯤꯛ ꯅꯤꯌꯥꯏ ꯄꯨꯝꯕ ꯈꯪꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯅꯪꯕꯨ ꯁꯤꯡꯅꯕ ꯂꯥꯛꯄꯗꯤ ꯅꯠꯇꯦꯀꯣ ꯅꯪꯁꯨ ꯑꯩꯈꯣꯏꯕꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅꯤ ꯅꯆꯜ ꯅꯅꯥꯎꯅꯤ ꯈꯟꯗꯅ ꯄꯨꯛꯅꯤꯡ ꯁꯦꯂꯣꯏꯅꯤꯡꯇꯅ ꯇꯥꯎꯀꯣ ꯑꯩ ꯍꯦꯛꯇꯃꯛ ꯍꯥꯏꯔꯒꯦ ꯅꯍꯥꯛꯀꯤ ꯅꯔꯥꯜꯒꯤ ꯅꯇꯤꯛ ꯆꯥꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯝꯂꯥ ꯑꯃꯗꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯃꯔꯥꯜ ꯂꯩꯕ ꯈꯪꯖꯕ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯃꯄꯥꯝꯗ ꯑꯗꯨꯃꯛ ꯂꯩꯖꯈ꯭ꯔꯁꯅꯨ ꯃꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞꯅꯤ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯤꯅ ꯈꯪꯉꯥꯏ ꯈꯪꯖꯤꯟ ꯍꯥꯏꯔꯛꯄꯁꯤꯗ ꯀꯥꯔꯣꯡ ꯑꯗꯨ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯁꯞ ꯌꯨꯡ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯂꯥꯛꯄꯤ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯑꯝꯃꯤ ꯃꯍꯥꯛꯁꯨ ꯃꯁꯥꯗꯣ ꯃꯔꯝ ꯆꯥꯗꯈꯩ ꯑꯁꯥꯎꯕ ꯑꯃ ꯐꯨꯒꯠꯂꯛꯏ ꯃꯉꯣꯟꯗ ꯆꯦꯜꯂꯤꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯧꯔꯤꯕꯅꯤ ꯁꯥꯔꯂꯨꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯥꯔꯣꯡ ꯃꯁꯤꯒꯤꯗꯤ ꯅꯪ ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯧꯒꯅꯨꯗ ꯑꯩꯈꯣꯏꯗꯤ ꯅꯍꯥꯛ ꯑꯁꯤ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇ ꯉꯝꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏ ꯈꯨꯂꯥꯛꯄꯤꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯌꯨꯗꯣ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯅꯪꯉꯣꯟꯗ ꯋꯥꯀꯠꯄ ꯂꯥꯛꯆꯕꯅꯤꯗꯣ ꯀꯥꯔꯣꯡ ꯑꯗꯣ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯛꯂꯤ
ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯔꯝ ꯏꯆꯥ ꯆꯥꯗꯈꯩ ꯈꯖꯤꯛꯇꯗ ꯈꯝ ꯊꯦꯡꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯥꯏꯇꯤ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯇꯤꯃꯦꯟꯇꯥ ꯁꯅꯥꯒꯤ ꯃꯆꯨ ꯑꯗꯨ ꯄꯥꯏ ꯃꯨꯛꯂꯒ ꯂꯦꯞꯄꯒ ꯂꯩꯔꯤ ꯇꯤꯃꯦꯟꯇꯥ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯊꯥꯛꯇꯣꯔꯛꯄ ꯃꯉꯥꯜ ꯑꯗꯨ ꯎꯕꯗ ꯀꯥꯔꯣꯡ ꯑꯗꯣ ꯀꯕꯣꯀꯩꯒꯤ ꯁꯛꯂꯣꯟ ꯂꯥꯡꯒꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤꯕꯗꯣ ꯂꯥꯡꯕ ꯉꯝꯈꯤꯗꯦ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤꯔꯝꯃꯤ ꯃꯁꯥꯗꯨ ꯑꯁꯥꯎꯕꯅꯗꯤ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯥꯔꯣꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯀꯕꯣꯀꯩꯒꯤ ꯁꯛꯂꯣꯟ ꯑꯗꯣ ꯑꯣꯟꯊꯣꯔꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯁꯥꯗꯨ ꯃꯆꯤꯡ ꯃꯁꯨꯜ ꯅꯥꯏ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯍꯧꯒꯠꯂꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯔꯛꯄꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯌꯥꯎꯔꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯇꯉꯛ ꯇꯉꯛ ꯌꯦꯡꯉꯤ ꯈꯨꯂꯥꯛꯄꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯉꯩꯗ ꯂꯣꯏꯅꯃꯛ ꯍꯩꯍꯧꯔꯒꯦ ꯁꯤꯅꯤ ꯈꯨꯂꯥꯛꯄꯤ ꯑꯁꯤꯅ ꯈꯜꯂꯤꯕꯁꯤ ꯀꯥꯔꯣꯡ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕꯅꯤꯀꯣ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯊꯨꯅꯃꯛ ꯉꯁꯤꯃꯛ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯕꯅꯤ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯃꯤ ꯀꯅꯥ ꯆꯪꯅꯗꯅꯕꯒꯤꯗꯃꯛ ꯈꯥꯖꯤꯜꯂꯒ ꯊꯝꯂꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯌꯥꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯤ ꯑꯗꯣ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄꯁꯤꯗ ꯀꯥꯔꯣꯡ ꯑꯗꯣ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯉꯥꯏꯈꯣ 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 ꯑꯁꯨꯝꯅ ꯉꯥꯏꯈꯣ ꯍꯥꯏꯗꯅ ꯀꯥꯔꯣꯡ ꯑꯗꯣ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯤ ꯃꯅꯤꯡ ꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯆꯪꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯈꯣꯡ ꯑꯗꯣꯝꯗ ꯃꯁꯥꯗꯨ ꯊꯥꯔꯣ ꯃꯔꯣꯟ ꯑꯉꯥꯎ ꯑꯐꯩ ꯑꯃꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯥꯔꯣꯡꯒꯤ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯈꯨꯂꯥꯛꯄꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯀꯨꯏꯅ ꯄꯟꯊꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯇꯥꯔꯛꯂꯒꯅꯤ ꯈꯟ ꯄꯥꯏꯇꯤ ꯑꯗꯨꯅ ꯇꯨꯡ ꯊꯥꯡꯒꯠꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯥꯔꯣꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯃꯁꯥ ꯑꯗꯣ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯇꯨꯅ ꯁꯥꯕꯨꯛ ꯃꯕꯨꯛ ꯑꯣꯜꯂꯝꯗꯥꯏꯒꯤ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯂꯩꯔꯤ ꯇꯥ ꯑꯗꯨ ꯎꯈꯤꯕꯗꯨꯅ ꯃꯁꯥꯗꯨ ꯍꯦꯛꯇꯃꯛ ꯑꯣꯟꯕꯁꯨ ꯉꯝꯖꯔꯤ ꯃꯍꯥꯛꯅ ꯑꯣꯟꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯅꯠꯇꯦ ꯀꯕꯣꯀꯩ ꯑꯣꯟꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯤꯕꯗꯨꯅ ꯈꯖꯤꯛꯇꯪ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯁꯥꯎꯕ ꯀꯪꯂꯛꯄ ꯃꯇꯝꯗ ꯍꯦꯛꯇꯃꯛ ꯑꯣꯟꯊꯣꯔꯛꯄ ꯑꯣꯏꯕꯅꯅꯤ ꯑꯗꯨꯕꯨ ꯈꯨꯂꯥꯛꯄꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅ ꯑꯗꯨꯃꯛ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯥꯔꯣꯡ ꯑꯗꯣ ꯉꯥꯏꯍꯥꯛ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯜꯂꯝꯂꯕ ꯃꯇꯨꯡ ꯊꯪꯅ ꯃꯤꯀꯨꯞꯇ ꯀꯕꯣꯀꯩꯒꯤ ꯁꯛꯂꯣꯟ ꯑꯗꯣ ꯈꯪꯂꯥꯡ ꯂꯥꯡꯈ꯭ꯔꯤ ꯑꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯃꯄꯥꯡꯒꯜ ꯏꯌꯥꯎ ꯌꯥꯎꯗꯕꯒꯨꯝ ꯇꯧꯏ ꯉꯔꯪ ꯉꯔꯪ ꯉꯪꯉꯝꯂꯒ ꯀꯟꯅ ꯂꯥꯎ ꯈꯣꯡꯕꯁꯨ ꯉꯝꯖꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯐꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯧꯕꯨꯛ ꯑꯗꯣꯝꯗ ꯆꯣꯡꯉ ꯆꯣꯡꯂꯒ ꯆꯠꯈ꯭ꯔꯤ ꯀꯕꯣꯀꯩ ꯑꯗꯣ ꯇꯧꯔꯤꯕ ꯀꯥꯔꯣꯡꯒꯤ ꯃꯑꯣꯡ ꯄꯨꯝꯅꯃꯛꯁꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯄꯥꯎꯊꯥꯃꯩꯒꯤ ꯃꯌꯨꯝꯗ ꯌꯨꯝ ꯈꯣꯡꯁꯥꯡꯕꯤ ꯁꯥꯔꯤꯕꯗꯣ ꯃꯗꯨꯒꯤ ꯃꯊꯛꯇ ꯄꯥꯂꯤ ꯅꯥꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯂꯥꯞꯇꯛꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕꯗꯤ ꯐꯥꯎꯏ ꯀꯥꯔꯣꯡꯅ ꯆꯠꯈꯤꯕꯗꯨ ꯀꯥꯔꯣꯡ ꯃꯥꯏꯀꯩꯗꯨꯅ ꯍꯥꯏꯗꯅ ꯌꯦꯡꯕꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯤꯐꯠꯇ ꯂꯥꯟꯃꯩꯅ ꯂꯩꯔꯝꯕ ꯎꯃꯪ ꯑꯗꯣꯝ ꯇꯝꯅ ꯈꯣꯡꯂꯒ ꯆꯦꯟꯈꯤꯕꯗꯨ ꯃꯈꯣꯏꯁꯨ ꯎꯔꯤ ꯑꯗꯨ ꯃꯈꯣꯏ ꯋꯥ ꯉꯥꯡꯅꯗꯤ ꯃꯌꯥ ꯑꯗꯨ ꯀꯥꯔꯒ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯂꯤꯌꯥꯒꯤ ꯃꯌꯨꯝꯗꯅꯤ ꯃꯇꯥ ꯃꯖꯥꯔꯨꯗꯨ ꯂꯥꯛꯇꯨꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯇꯔꯦꯡꯗ ꯂꯪ ꯅꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯕꯣꯀꯩꯅ ꯈꯣꯡꯈꯤꯕꯒꯤ ꯃꯈꯣꯜ ꯈꯔꯗꯤ ꯑꯗꯨꯃꯛ ꯁꯤꯊꯔꯒ ꯇꯥꯈꯤ ꯃꯂꯤꯌꯥ ꯑꯗꯨꯗꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯑꯀꯤꯕꯗꯤ ꯄꯣꯛꯏ ꯃꯖꯥꯔꯨꯅ ꯍꯤꯔꯩꯇ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯞꯇ꯭ꯔꯣ ꯀꯅꯥꯕꯨ ꯀꯤꯗꯣꯏꯅꯣ ꯍꯦꯛꯇꯃꯛ ꯆꯪꯉꯛꯄ ꯌꯥꯄꯣꯠꯇꯦꯗ ꯌꯨꯝꯗꯒ ꯂꯧꯕꯨꯛ ꯑꯗꯣꯝꯗꯒꯤ ꯃꯥꯜꯂꯤ ꯉꯔꯥꯡꯁꯨꯅꯦ ꯂꯧꯕꯨꯛꯇ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯃꯤꯅ ꯅꯤꯟꯐꯨ ꯅꯤꯟꯐꯨ ꯉꯥꯡꯅꯩ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯀꯥꯟꯅꯗꯦꯗ ꯏꯇꯥ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯃꯛ ꯇꯧꯔꯁꯤꯁꯤ ꯃꯥꯅ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯑꯁꯤ ꯍꯥꯏꯗꯅ ꯃꯖꯥꯔꯨ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯃꯇꯥ ꯃꯂꯤꯌꯥꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯂꯪ ꯅꯥꯏꯔꯝꯃꯤ ꯈꯨꯂꯥꯛꯄꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯏꯒꯦ ꯈꯟꯅ ꯂꯩꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯆꯤꯊꯗꯅ ꯍꯥꯏꯔꯝꯕꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯋꯥꯈꯜꯗ ꯈꯪꯌꯥꯡ ꯌꯥꯡꯕꯗꯤ ꯄꯣꯛꯏ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯁꯤꯗꯤ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯑꯌꯨꯛ ꯑꯁꯤꯃ ꯆꯥꯛꯂꯦꯟ ꯑꯃ ꯀꯧꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯗꯣ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯥꯏꯃꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯗꯨꯗꯤ ꯍꯥꯏꯗꯣꯛꯄ ꯉꯝꯗꯅ ꯂꯩꯖꯔꯤ ꯀꯥꯔꯣꯡ ꯑꯁꯤ ꯃꯔꯥ ꯂꯩꯇꯦ ꯃꯍꯥꯛꯅ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯗꯨꯒꯤ ꯃꯔꯝ ꯑꯣꯏ ꯃꯁꯥ ꯑꯁꯤꯗ ꯁꯥꯕꯨꯛ ꯃꯕꯨꯛꯀꯤ ꯋꯥꯈꯜ ꯃꯔꯛ ꯃꯔꯛꯇ ꯆꯦꯟꯕꯗꯨ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯊꯥꯏꯃꯩ ꯋꯥ ꯀꯥꯡꯕꯤ ꯍꯣꯔꯦꯜ ꯏꯪꯅ ꯇꯞꯅ ꯈꯨꯂꯥꯛꯄꯤꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯗꯨ ꯁꯥꯔꯒꯦ ꯈꯟ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯂꯩ
ꯃꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛ ꯑꯌꯨꯛ ꯑꯁꯤꯗ ꯈꯨꯜꯂꯥꯛꯄꯤꯅ ꯆꯥꯛꯂꯦꯟ ꯑꯃ ꯄꯤꯖꯅꯕꯒꯤꯗꯃꯛ ꯁꯤꯜ ꯂꯥꯡꯂꯤꯕꯁꯤ ꯊꯥꯏꯃꯤ ꯑꯗꯨꯗꯤ ꯌꯥꯎꯕ ꯉꯝꯂꯣꯏ ꯃꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩꯍꯧꯏ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯅꯦꯝꯅꯔꯒ ꯂꯥꯛꯈꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯁꯨ ꯉꯁꯤꯒꯤ ꯊꯥꯏꯃꯩꯒꯤ ꯃꯑꯣꯡꯁꯤ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯟꯕꯗꯨꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯁꯨꯝ ꯇꯧꯅ ꯑꯌꯨꯛ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯥꯛꯂꯦꯟ ꯑꯃ ꯍꯥꯎꯅ ꯁꯤꯜꯂꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯊꯥꯏꯃꯤ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜꯂꯥꯛꯄꯤ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯑꯗꯨꯒ ꯂꯩꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯅꯔꯨꯒꯦ ꯍꯥꯏꯗꯅ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯤ ꯊꯥꯏꯃꯩꯅ ꯂꯥꯛꯂꯕꯗ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯅ ꯇꯔꯥꯝ ꯀꯧꯁꯜꯂꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯤꯗꯥ ꯊꯥꯔꯒ ꯐꯝꯃꯤ ꯊꯥꯏꯃꯩꯅ ꯋꯥ ꯑꯗꯨ ꯍꯦꯛꯇ ꯇꯝꯂꯒꯦ ꯈꯟ ꯑꯁꯨꯝꯅ ꯍꯧꯗꯣꯔꯛꯂꯝꯃꯤ ꯈꯨꯜꯂꯥꯛꯄꯤꯅ ꯈꯜꯂꯤꯕꯗꯨꯒ ꯑꯩꯅ ꯉꯁꯤ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯁꯤꯒ ꯈꯤꯇꯪꯗꯤ ꯇꯥꯌꯣꯟꯅꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯤꯟꯕꯅꯤ ꯇꯝꯁꯟꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯟꯕꯤꯒꯅꯨꯀꯣ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯅ ꯍꯦꯛꯇꯃꯛ ꯍꯥꯏꯌꯨꯅꯦ ꯏꯆꯦꯅ ꯍꯥꯏꯕꯗ ꯑꯩꯅ ꯊꯥꯖꯗꯕ ꯉꯁꯤ ꯐꯥꯎꯕ ꯌꯥꯎꯈꯤꯕ꯭ꯔꯅꯤ ꯏꯆꯦꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯄꯨꯀꯣꯛꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕ ꯊꯥꯏꯃꯩꯅ ꯑꯩ ꯍꯦꯛꯇꯃꯛ ꯍꯥꯏꯔꯒꯦ ꯅꯍꯥꯛꯅꯅꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕ ꯀꯥꯔꯣꯡ ꯑꯗꯣ ꯃꯍꯥꯛ ꯑꯗꯨ ꯌꯧꯅ ꯐꯠꯇꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯏꯃꯩ ꯀꯥꯔꯣꯡꯅ ꯉꯔꯥꯡ ꯍꯥꯏꯔꯝꯈꯤꯕ ꯇꯝꯂꯝꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟ ꯃꯃꯨꯠ ꯁꯦꯡꯅ ꯂꯣꯏꯅꯃꯛ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯐꯝꯗꯁꯨ ꯃꯍꯥꯛꯅ ꯇꯝꯖꯔꯝꯃꯤ ꯊꯥꯏꯃꯩꯅ ꯇꯝꯂꯛꯂꯤꯕꯗꯨ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄꯤ ꯑꯗꯣ ꯃꯀꯣꯛ ꯄꯥꯏ ꯀꯔꯤ ꯃꯇꯧꯅꯣ ꯈꯟ ꯎꯡꯉꯒ ꯂꯩꯈ꯭ꯔꯤ ꯊꯥꯏꯃꯩꯅ ꯈꯨꯜꯂꯥꯛꯄꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯌꯥꯅꯤꯡꯏ ꯀꯥꯔꯣꯡꯁꯤ ꯑꯗꯨ ꯌꯧꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯠꯇꯦ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥ ꯀꯌꯥ ꯇꯥꯕꯗ ꯁꯥꯃꯨ ꯃꯌꯣꯡ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯈꯨꯜꯂꯥꯛꯄꯤ ꯅꯍꯥꯛꯅ ꯉꯁꯤ ꯇꯧꯈ꯭ꯔꯤꯕꯗꯣ ꯃꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯃꯥꯡꯗ ꯑꯇꯥꯛ ꯑꯐꯣꯡꯅꯅ ꯍꯥꯏꯕꯗꯨ ꯌꯥꯗꯕꯗꯒꯤ ꯑꯁꯦꯡꯕ ꯇꯟꯖ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯩꯁꯨ ꯑꯗꯨꯕꯨ ꯈꯨꯜꯂꯥꯛꯄꯤ ꯀꯥꯔꯣꯡ ꯑꯗꯨ ꯈꯨꯜꯗꯒꯤ ꯆꯠꯈꯤꯗꯅꯕꯒꯤꯗꯃꯛ ꯁꯤꯟꯕꯤꯌꯨꯗꯣ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯀꯣꯏ ꯀꯣꯏꯗꯅ ꯈꯨꯜ ꯑꯁꯤ ꯑꯋꯥꯏ ꯄꯥꯛꯇ ꯏꯔꯥꯛꯅꯔꯒ ꯁꯤꯕ ꯁꯣꯏꯔꯣꯏ ꯑꯁꯨꯝꯅ ꯊꯥꯏꯃꯩꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯔꯥꯁꯦꯟ ꯑꯁꯦꯡꯕ ꯄꯥꯎꯗꯝ ꯑꯗꯨ ꯄꯥꯎꯗꯝꯖꯔꯝꯃꯤ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯗꯤ ꯋꯥ ꯉꯥꯡꯗꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯨꯅ ꯀꯥꯔꯣꯡꯅꯁꯨ ꯃꯍꯥꯛ ꯑꯁꯤ ꯋꯥꯔꯧꯔꯝꯒꯅꯤ ꯈꯟꯅ ꯇꯨꯃꯤꯟꯅ ꯂꯩꯖꯩ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯊꯥꯏꯃꯩ ꯑꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯝꯃꯤ ꯈꯨꯜꯂꯥꯛꯄꯤ ꯋꯥꯔꯝ ꯑꯁꯤ ꯑꯩꯅ ꯑꯣꯏꯅ ꯁꯦꯡꯗꯣꯛꯂꯒꯦ ꯀꯥꯔꯣꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯅ ꯁꯦꯡꯂꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯊꯥꯖꯩ ꯏꯀꯣꯏ ꯀꯣꯏꯗꯅ ꯈꯨꯜ ꯑꯁꯤꯗ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯑꯗꯨꯁꯨ ꯃꯊꯤ ꯐꯣꯡꯂꯛꯂꯒꯗꯕꯅꯤ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯂꯥꯏ ꯇꯥꯏꯒꯗꯕꯅꯣ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯥꯌꯣꯛꯅꯒꯦ ꯈꯟ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯣ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯨꯜꯂꯥꯛꯄꯤ ꯀꯔꯤꯃꯠꯇ ꯋꯥꯔꯨꯔꯒꯅꯨꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩ ꯍꯦꯛꯇꯃꯛ ꯆꯠꯂꯒꯦ ꯑꯩꯉꯣꯟꯗꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ ꯑꯁꯥꯎꯕꯁꯨ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯃꯍꯥꯛꯅ ꯉꯔꯥꯡ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝꯅ ꯊꯥꯏꯃꯩꯅ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯗꯤ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯔꯣꯏꯁꯤꯀꯗꯥꯏ ꯑꯃꯨꯛꯁꯨ ꯄꯥꯈꯠꯆꯕ ꯄꯣꯛꯏ ꯊꯥꯏꯃꯩꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯆꯠꯀꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯖꯩ ꯑꯗꯨꯕꯨ ꯊꯥꯏꯃꯩ ꯑꯗꯨꯗꯤ ꯆꯠꯇꯕꯃꯛꯇꯤ ꯌꯥꯗꯕꯅꯤꯅ ꯆꯠꯄ ꯇꯥꯈ꯭ꯔꯤ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯥꯔꯣꯡ ꯑꯗꯣ ꯇꯥꯏꯕꯪ ꯁꯥ ꯑꯣꯜꯂꯕ ꯑꯗꯣ ꯂꯥꯟꯃꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯎꯃꯪ ꯑꯗꯨꯃꯛꯇꯗ ꯑꯗꯨꯃꯛ ꯀꯣꯏꯆꯦꯟ ꯀꯣꯏꯈꯣꯡ ꯈꯣꯡꯗꯨꯅ ꯂꯩꯖꯔꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ ꯇꯥꯏꯕꯪ ꯁꯥ ꯑꯣꯜꯂꯕꯁꯨ ꯃꯄꯨꯛꯅꯤꯡ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯗꯣ ꯆꯦꯜꯂꯛꯂꯝꯃꯤ ꯀꯥꯔꯣꯡ ꯑꯗꯣ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯃꯈꯣꯏꯅ ꯑꯁꯨꯛ ꯆꯥꯎꯔꯕ ꯏꯔꯥꯜ ꯑꯃ ꯁꯤꯖꯤꯟꯕꯤꯔꯤꯕꯁꯤꯕꯨ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯤ ꯃꯗꯨꯃꯛꯅ ꯃꯔꯝ ꯑꯣꯏ ꯇꯥꯏꯕꯪ ꯁꯥ ꯑꯣꯜꯂꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯍꯣꯡꯕ ꯂꯩꯇꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯈꯟꯕ ꯉꯝꯂꯕꯗꯤ ꯀꯔꯤꯒꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯂꯨꯒꯅꯤ ꯑꯩꯁꯨ ꯍꯥꯏꯔꯝꯗꯕꯁꯨ ꯅꯠꯇꯦ ꯏꯆꯦ ꯊꯥꯏꯃꯩꯒꯤ ꯃꯐꯝꯗ ꯐꯖꯅ ꯁꯤꯟꯅꯔꯝꯂꯤꯕꯗꯨꯅꯤ ꯐꯔꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯈꯨꯜꯗ ꯍꯟꯒꯅꯤ ꯑꯗꯨꯒ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯅ ꯑꯩ ꯂꯥꯜꯂꯤ ꯑꯩꯅ ꯇꯧꯈ꯭ꯔꯤꯕꯗꯣ ꯆꯥꯡꯌꯦꯡ ꯑꯗꯨ ꯍꯦꯛꯇꯃꯛ ꯇꯧꯁꯤꯟꯈ꯭ꯔꯤꯕꯗꯨꯒꯤ ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯅꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗꯁꯨ ꯏꯆꯦ ꯊꯥꯏꯃꯩꯅ
loinamak tamlamlagadabani asigidamak aina kariginung sathirogani asumna karong adusu wakhal mon khan kabo kagi saglon adulang tamya thel khultamna adumak songlagla ami asum lakpada kholgi khunjindagi khulakpigi laikai ado sanglak laikai asida miyoi khara masa masagi thongal de lepaga layam libado kabo kaya si ubada makhoi singado hau thadan sinsinnakhri ngasidi karong na olaba kabo kaisi la khongsu tawdi mong hadana taibang miyoi ba amagumadumak samu khong thang khulakpigi mayum tamna sanga ami khulakpi amadi thaimi alsu mangolgi masi amada fam wa tanaraga laizerami makhoi mayumda ahing lekadaba miyoi singadasu numidang wairam osilakpada ngairi banina laklamdi thaimaina hana uri karong na olaba kabu kaina sanglak libado ihan hanbada mahak adusu ping launa pakhatkri aduga ngihaki matung kabu kayadugi mong hadaba mata ubada pakhatpa ado tamna fatharaklami taibang mirolda karong na olaba kabu kayado asumna khuru khudakun hairaklami khulakpi isi thaimei ngasidi ai hak taibang wakhal phasena tari nahan makhairi ai hak kabu kai olabasu taibang wakhal ase khanma ngamdabani adu bunga sidagi ai ngamjari aigi ithakta ahakpadandi pibiriba khullasidagi sathro haibo hayado khulakpi madumakti haibiganodo aina khullasidai laitharaga khullasidagi awaba singasi koknabagidamak honajagedo mamangi matamda aina lankhiba khunja kiyagi thawai laukhiba singado ngakpiyudo aina tawgi yaungna tawkhiba sunati asumna taibang saolaba karong taibang miyoibagi sadaron kaidan hairakpasida khulakpi amadi thaimi yado tangak mapira sin yengnur laizari khulakpina asumna hairaklami karong nahakputa singnamak taibang miro lolabro taibang wakhal tarabrani aidi singnai thari ai khoyani su ngasaidagi nangi wa tanaramlibani nahangna haijaraklabanina ai sungakpiragi adubu karong matung tabadadi khunja kanamatagi thawai nahangna lawbi yadeko khullasidai awana tarakliba pumbasi aikhoi amata oina lingzel manana mayong yaminasi miyam puna mayong yarabadi kanagi laina aikhoi bulaksaba ngamgadabado mifatta sumangai laksaba ngamloi asumna khulakpiyado nungsi laikhol loinana hairakpasida ngasai makhayim taibang sa olama karong ado taibang miyoibagi saglunda khara onthorake haidana tawri adubu karong ado panthaba tawdi khulakpi yamna nungaijari adudi aisu taibang saglo langakadawri yumda hanjaragi hayeng ayuk laksagi asi hairamlaga karong taibang saglo nadu langdingai phan songnara adumak mayum maikai tamna sathiram khulakpi amadi thaimai makhoi kokthakta awaba putluma ma iroinaramado mikop asimaktada loina makokri sabok ngabok kabok kegi langolasina khullasiba awana tagadabagi tawrama mayamado haujikti loina makokri nakallama romdana karong makhoi sumang matuladuda masado padrakta taibang miyoibagi saglunda tapna hanjin khirami hek hanjin baga taibang wakhal tana mahaksu mahaki imung aduda sangkhri asum tawna tamyathel khulasi awaba ama kokthongnaramadusu haujikti kokthakdagi thangthakri khulakpi amadi khunjam yamdusu mahau sagum adumak pakhatpa leitana masa singado nena tana laisirami numidang sida nakalama romdana kamdauri tolhan hoigi mayomdani tolhan dunga sai ayuktagi masa do wakhal taadana lektha khibaduda haujik phawba taibang wakhal lakri singkhai ngan manadi samjagi mafamna tolina dubu kauruna bagidama kan hai ngasai dagi adubu samjaini yaba kauba laiti mapa sina tawriba thabak asi yaning dabana maram oi mahaksu toleni mafamda suki matik ikaiba nanglagani khan salo khaiba yadi mapa adubu senajaraga domak leirami samjaya madi singkhai ngan ba ado adubu singkhai ngan bigi nupi ado ngasai ayuktagi ngaihak tangdi makuboki manakta thawgal kharadi sangjarami adubu panthari mahaki masada laigi nungsit ama laibaduna maram oi makuboki masak yeningdi sangjarroi yomasi thadoglaga satkregi maning makha tamlagi haidana soron pharon punglo nuroli singkhai ngan mada mahaki nupi asibu phatharaga thambiri samjaya dudi makokta makut hapa haibadu oiri singkhai ngan bagi manakta paraprap san i inauton
ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯁꯨ ꯂꯥꯏ ꯅꯨꯡꯁꯤꯠ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯈꯪꯗ꯭ꯔꯤ ꯇꯧꯔꯤꯕꯁꯤ ꯑꯩꯅ ꯄꯥꯕꯁꯤꯕꯨ ꯁꯦꯟꯅꯔꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯏꯅꯥꯎꯇꯣꯟ ꯑꯩ ꯍꯧꯖꯤꯛꯇꯗ ꯈꯟꯊꯔꯛꯂꯤ ꯇꯣꯂꯦꯟ ꯑꯗꯣ ꯏꯀꯥꯏꯔꯕꯁꯨ ꯏꯀꯥꯏꯅ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯔꯨꯒꯦ ꯈꯟꯕꯅꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯥꯕꯒꯤ ꯃꯇꯧ ꯑꯁꯤ ꯑꯩ ꯌꯦꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯃꯌꯥ ꯑꯁꯤꯗ ꯀꯣꯡꯒꯣꯟ ꯕꯤꯗ꯭ꯔꯤ ꯕꯤꯗ꯭ꯔꯤ ꯀꯥꯗꯨꯅ ꯁꯣꯔ ꯈꯪꯇꯠꯇ ꯍꯣꯜꯂꯒ ꯂꯩꯔꯤꯕꯁꯤ ꯃꯁꯤꯕꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯂꯥꯏꯑꯣꯛ ꯇꯤꯟꯅꯣꯛꯄ ꯍꯥꯏꯕꯗꯣ ꯃꯁꯤꯝꯅ ꯇꯧꯔꯤꯕ꯭ꯔꯥ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝꯕꯨꯗꯤ ꯑꯣꯏꯔꯤ ꯅꯍꯥꯛ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯄꯥꯕꯁꯤꯕꯨ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯀꯨꯏꯔꯣꯏ ꯇꯣꯂꯦꯟꯒꯤ ꯃꯌꯨꯝꯗ ꯐꯠ ꯆꯠꯂꯒ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯁꯝꯖꯥꯏ ꯑꯗꯣ ꯃꯅꯥꯎ ꯅꯤꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯁꯦꯟꯅꯔꯝꯂꯒ ꯑꯗꯨꯃꯛ ꯇꯣꯂꯦꯟꯕꯨ ꯀꯧꯕ ꯊꯪꯅꯕ ꯈꯣꯜ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯇꯣꯂꯦꯟ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯊꯔꯦꯛ ꯊꯥꯅꯕꯨ ꯌꯥꯒꯗꯣꯔꯤꯕ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯁꯨ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞ ꯇꯣꯂꯦꯟꯕꯨ ꯀꯧꯊꯣꯔꯛꯑꯝꯃꯤ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯇꯣꯂꯦꯟ ꯑꯗꯨ ꯂꯩ ꯆꯪꯂꯧ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯔꯦꯛ ꯊꯥꯅ ꯑꯣꯏꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯊꯔꯦꯛ ꯊꯥꯅ ꯁꯝꯖꯥꯏꯗ ꯑꯁꯨꯝꯅ ꯍꯪꯉꯛꯏ ꯏꯕꯨꯡꯉꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯏꯆꯥꯅꯨꯄꯥ ꯍꯪꯕꯗꯤ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯌꯨ ꯁꯝꯖꯥꯏꯅ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯗꯣ ꯃꯁꯥꯗꯣ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯍꯧꯔꯤ ꯑꯗꯨꯅ ꯑꯣꯖꯥ ꯇꯣꯂꯦꯟ ꯑꯁꯤꯕꯨ ꯑꯩꯒ ꯆꯠꯃꯤꯟꯅꯔꯨꯔꯒ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯅ ꯈꯟꯖꯕꯅꯤꯗꯣ ꯌꯥꯝꯅꯗꯤ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ ꯑꯩ ꯑꯗꯨꯝ ꯊꯤꯟꯖꯔꯛꯈꯤ ꯊꯔꯦꯛ ꯊꯥꯗꯨ ꯃꯆꯤꯟ ꯄꯩꯊꯣꯛꯏ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯗꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯇꯣꯜꯍꯟꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯈꯪꯅꯤꯡꯁꯪꯉꯛꯑꯝꯃꯤ ꯊꯔꯦꯛ ꯊꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯃꯥꯃꯗꯨ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯏ ꯆꯥꯈꯛ ꯇꯔꯛ ꯇꯔꯛ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯩꯈꯣꯏꯅꯤ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯏꯕꯨꯡꯉꯣ ꯀꯅꯥꯅꯣ ꯑꯍꯩꯕ ꯑꯃꯠꯇ ꯌꯦꯡꯍꯜꯂꯨꯔꯣ ꯏꯆꯥ ꯅꯨꯄꯥꯗꯤ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝꯅ ꯊꯔꯦꯛ ꯊꯥꯗꯣ ꯃꯔꯧ ꯂꯩꯕ ꯋꯥꯉꯥꯡ ꯑꯃꯗ ꯉꯥꯡꯉꯛꯏ ꯁꯝꯖꯥꯏ ꯑꯗꯨꯁꯨ ꯏꯀꯥꯏ ꯂꯥꯛꯆꯕꯁꯤꯗ ꯊꯔꯦꯛ ꯊꯥꯒꯤ ꯋꯥꯉꯥꯡ ꯑꯁꯤ ꯇꯥꯕꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯛꯈꯠꯆꯕ ꯉꯝꯖꯔꯤ ꯅꯣꯟꯊꯔꯒ ꯂꯩ ꯑꯗꯨꯕꯨ ꯇꯣꯂꯦꯟ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕꯗꯨ ꯇꯥꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯝꯖꯥꯏ ꯅꯍꯥꯛ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯍꯥꯛꯀꯤ ꯄꯥꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯠꯇ꯭ꯔꯤꯕ꯭ꯔꯅꯤ ꯑꯩꯁꯨ ꯐꯖꯅꯗꯤ ꯌꯦꯡꯂꯝꯕꯅꯤꯗꯣ ꯑꯗꯨꯕꯨ ꯀꯔꯤ ꯃꯍꯥꯛꯅ ꯑꯍꯦꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯒꯤꯅꯣ ꯃꯁꯥꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯑꯁꯨꯝꯅ ꯋꯥꯗꯨ ꯀꯣꯆꯤ ꯀꯣꯜꯂꯒ ꯍꯥꯏꯔꯛꯄꯗ ꯁꯝꯖꯥꯏ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏ ꯃꯃꯥꯏ ꯑꯗꯨ ꯅꯣꯛꯈꯠꯆꯕ ꯉꯝꯖꯔꯤ ꯋꯥ ꯉꯥꯡꯗꯕꯤ ꯃꯪꯒꯣꯜꯗ ꯐꯝꯂꯝꯕꯗꯒꯤ ꯑꯗꯨꯃꯛ ꯊꯣꯡꯒꯥꯜ ꯑꯗꯨꯝꯅ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯈꯣꯡꯐꯝ ꯁꯦꯝꯃꯛꯏ ꯇꯣꯂꯦꯟꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ ꯇꯣꯂꯦꯅ ꯁꯝꯖꯥꯏ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯆꯠꯄꯗꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃꯗꯤ ꯑꯣꯏꯔꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅ ꯇꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯍꯥꯏꯒꯦ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒ ꯂꯩꯔꯕꯗꯤ ꯈꯔ ꯊꯥꯗꯣꯛꯀꯦꯔꯥ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯄꯥꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯗꯦ ꯁꯝꯖꯥꯏꯅ ꯑꯣꯖꯥ ꯇꯣꯂꯦꯟ ꯃꯗꯨꯃꯛꯇꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯅꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯁꯤ ꯊꯝꯒꯦ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯍꯟꯒꯦ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥꯃꯛ ꯌꯥꯈꯤꯗꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝꯕꯨ ꯄꯨꯁꯤꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯁꯤ ꯏꯁꯧ ꯍꯦꯛꯇꯃꯛ ꯂꯥꯡꯏ ꯃꯗꯨꯅ ꯃꯔꯝ ꯑꯣꯏ ꯑꯩꯈꯣꯏ ꯑꯗꯨꯃꯛꯇꯤ ꯂꯩꯖꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯅ ꯑꯋꯥꯕ ꯇꯥꯔꯕꯁꯨ ꯄꯥꯕꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯨꯗꯤ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯗꯅ ꯈꯜꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯝꯖꯥꯏ ꯏꯀꯥꯏ ꯈꯪꯗꯨꯅ ꯑꯗꯨꯃꯛ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯤ ꯇꯣꯂꯦꯟꯁꯨ ꯁꯝꯖꯥꯏꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯌꯦꯡ ꯃꯁꯤꯜꯗ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ ꯃꯆꯥꯅꯤꯄꯥ ꯑꯁꯤꯕꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯕꯅꯤ ꯏꯃꯥ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯥꯟꯅ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯇꯣꯜꯍꯟ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯉꯣꯟꯗꯕꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯃꯁꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯃꯁꯥꯅ ꯐꯪꯖꯕꯅꯤ ꯑꯁꯤꯒꯤꯗꯃꯛ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯃꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯏꯟꯈꯠꯂꯛꯄ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯌꯥꯝꯅ ꯁꯥꯡꯅ ꯂꯩꯖꯔꯤꯕ ꯄꯥꯈꯪ ꯑꯗꯨꯕꯨ ꯂꯃꯈꯥꯡꯗ ꯍꯥꯠꯇꯣꯛꯄꯤꯔꯤꯕ ꯃꯗꯨꯒꯤ ꯂꯃꯟꯅꯤ ꯏꯁꯣꯔ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤꯁꯨ ꯁꯔꯨꯛ ꯊꯨꯡꯕꯤꯔꯛꯂꯤꯕꯁꯤꯅꯤ ꯀꯥꯟꯅꯗꯦ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯃꯈꯣꯏꯒꯤ ꯋꯥ ꯑꯁꯤ ꯁꯥꯟꯅꯔꯒ ꯀꯣꯛ ꯁꯥꯟꯅꯕꯅꯤ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯏꯃꯨꯡ ꯇꯝꯅ ꯄꯔꯞ ꯆꯪꯈꯤꯔꯝꯃꯤ
Samjay ado ningba kaina tolen hoigi mayumdagi thoraklami aduga mayum taba lambi yadomda ashum lai wakhalladasu nungaitabana mangduna laksari ikai khredako ini tharik thanasu inthi nungaina haibiraktri aduga osa tolenasu masi pumnamak asi aikhogi babana mamangi matamda fataba thabak tawkhiba mayam aduna maram oi ini tharik thanasu yakhidabani karam tawba makhoini yadrabanina aikhogi baba sibu khulla sidadi atopa amaiba amata laiba nati aikhogi khulda sumangai handagi matang asida aikhogi babagi aroiba haibado oiragadabra ashumna samjai wakhal khallaga suma lakbasida tolen hogi khulgi khonjin mang ama lairiba lampak lairiba mapa ado yoksila ami mapa si yauda masa ado tu khangjung sungi samjai ado kari mataunoda tu sungliba sibo mafam masidi makhogi khulla sigi mang ama lairi asi mapa ni dana hoidei aigi wakhalna oirini da pangkhanda khanjen basida ashumna wakhal hena khanjiluba taudi mang adomdasu mama yado yengthokluba nati samja yado sumtringna adomak lambi yadugi matai oirapna lai matamasida mahaki tonglomdagi sro laun inarakpagi khongthang makhola matari i salama samja yado sab lepi matung adomda onthoraklaga yenglakpada kanasu leibadi udi korinuda ai wakhalna oiribra na pasida hausik tada takhiba khonjiladabo nongsu mangbanati mafam aswaya sidi nongthi nongmangma matam khaktani makhoina satkanu hainaribado ngaikho hingai manamoi kaioi namak libasibo masibu kadaigi oiriba ashumna samjai sab lem akoibaduda koini yenglakbada haujikti mahaki mamita masen marang oi uri tolen hogi khulgi khunjin mangasigi mathakta mahaki mapa tolana duga masak sap manaba ama phingau shetlaga lepaga lairibado samjai gi mamita mayek sing uri madu ubada samjai masa pumudu khangudi tu khangsung sungni e khoino sidi ai khoi babana tabrani masidi mata amani ai khoi babadi yumda lehawida ai lakminaba sunati hainabada somli ai ngonda kari sakhina no pirakli basibo amukabo yengida ashumna samjai mamit adu suru nairaga amuk yenglakpada handang mukti kanamata laiba udi nungsit adasu uru laisilaga adu maksiti ai babagi wakhalla suma khallaga lakpasida tawri basani panthaba haunadi thuna maksatlagi ngayak leirabade matamsu yamna thengjin khragani ashumna samjai ado makha tana pantharuba tawduna adumang mayum mongma maran yai makhun tamnala ami handak mukti karisu tawkhiri ashum lakpana mahaksu makhwagi thongal mapa ado yausilak ami thongal mapa yausilakpada kanagu minipi yamana sut launa kapagi makhola makhak mahaki na pada tari samjai ado handakti pantharuba tawdi ashum sanga i adu wakhaldadi kabluk liba tarak liba khonjela sibo kana gi oiribano haidena khanjai adubuta sengnamak mahangna tariba khonjela si makhoi gi inkhol maton mamangi matamda mama ibelein laikhidaba mafum adumak tatagini tarak liba si ibelai gi thawai mirelado masani pa samjaya sida kariguma fattabagi sakhina ama piba oina tawribani adubu thoini khanjiluba tawde samjaya dusu hanna tuna yengdi imum tamna prap sangkhri ningamdraba ibelegi thawayado pungau phani sitli mahaki mamangi matamda asiba aksang hundok lamba mafam madumaktada laimai thakta pham o khongna kapsariba matamsu yamna thengmanati samjai laklabada manauni pa singkhai nganba adusu tolen bu yawrak pra hayera koyeng yengi singkhai nganbana tada amaiba toleni mahakti mapalda lehoribrani samjaina inauton aisu phajinadi haijabani adubu ine tharik thanasu yadi aduga masamaknasu sasi haibadu yadri kaidawudabanu khangdri angang singdi makhoi kada lairibra
ꯑꯃꯥꯏꯕ ꯂꯥꯛꯇꯦ ꯍꯥꯏꯔꯛꯄꯗ ꯆꯤꯡꯈꯥꯏ ꯉꯥꯟꯕ ꯑꯗꯨꯁꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯃꯪꯗꯨꯅ ꯂꯩ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤ ꯉꯁꯥꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯈꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯇꯥꯗ ꯑꯃꯥꯏꯕ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯁꯤꯗꯤ ꯀꯔꯝꯅ ꯇꯧꯒꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨ ꯃꯁꯤꯜ ꯑꯁꯤ ꯉꯁꯥꯏꯋꯥꯏ ꯆꯨꯝꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯩꯒꯩ ꯁꯤꯡꯕ ꯑꯣꯏꯅ ꯇꯧꯔꯛꯂꯤꯕꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗꯁꯨ ꯑꯌꯣꯟ ꯑꯍꯦꯁꯤꯟ ꯌꯥꯝꯅ ꯈꯪꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯑꯃ ꯈꯥꯡꯕꯒꯤ ꯃꯑꯣꯡꯗ ꯑꯣ ꯈꯣꯡꯅꯁꯨ ꯀꯞꯄꯤ ꯀꯔꯝ ꯇꯧꯒꯗꯕꯅꯣ ꯇꯥꯗ ꯑꯃꯥꯏꯕ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯁꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩ ꯉꯥꯟꯕ ꯑꯗꯨ ꯁꯨꯠ ꯁꯨꯠ ꯀꯞꯄꯤ ꯆꯤꯡꯈꯩ ꯉꯥꯟꯕꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯃꯁꯥꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯑꯗꯨ ꯆꯪ ꯁꯝꯖꯥꯏꯒꯤ ꯅꯨꯄꯤꯅ ꯀꯟꯅ ꯂꯥꯛꯅꯔꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯃꯁꯥꯅ ꯐꯪꯖꯕꯅꯤ ꯑꯃꯥꯏꯕ ꯇꯣꯂꯟ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯋꯥꯈ꯭ꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝꯗꯅꯤ ꯃꯃꯥ ꯂꯩꯔꯥꯡ ꯑꯗꯨ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯋꯥꯈꯜ ꯄꯨꯡꯁꯣꯏ ꯁꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯃꯌꯥꯏ ꯀꯥꯗꯨꯗ ꯀꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯌꯨꯝ ꯑꯁꯤꯗ ꯌꯥꯔꯤꯛꯂꯤꯕ ꯅꯨꯄꯤ ꯅꯨꯄꯥ ꯈꯔ ꯑꯗꯨꯁꯨ ꯂꯩꯔꯥꯡꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯈꯧꯇꯛ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯇꯧꯔꯨꯒꯅꯤ ꯑꯉꯥꯡ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯐꯨ ꯆꯩꯗꯅ ꯇꯨꯃꯤꯟꯅ ꯂꯩꯍꯟꯒꯗꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯉꯁꯤ ꯑꯍꯤꯡ ꯌꯥꯔꯤꯀꯗꯧꯔꯤꯕ ꯅꯤꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩꯗꯤ ꯉꯔꯥꯡ ꯅꯍꯥꯟꯅꯁꯤ ꯋꯥꯅ ꯈꯪꯖꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯌꯥꯔꯦꯛꯄ ꯉꯝꯂꯔꯣꯏ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯃꯁꯤ ꯏꯅꯦ ꯂꯩꯔꯥꯡ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯍꯩꯅꯔꯛꯂꯣꯏꯗ꯭ꯔꯤ ꯅꯤꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏ ꯂꯥꯟꯅ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕ ꯅꯠꯇꯕ꯭ꯔꯅꯤ ꯅꯍꯥꯛꯀꯤ ꯃꯣꯠ ꯃꯥꯟꯅꯗꯕ ꯄꯨꯛꯆꯦꯜ ꯑꯗꯨ ꯃꯌꯥꯝ ꯃꯥꯡꯗ ꯐꯣꯡꯗꯣꯔꯛꯀꯅꯨ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯌꯦꯡꯁꯤꯟꯗ꯭ꯔꯕꯗꯤ ꯑꯉꯥꯎ ꯑꯐꯩ ꯑꯃꯒꯨꯝ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯊꯝꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯔꯩ ꯇꯨꯔꯩ ꯇꯧꯅ ꯈꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯈꯥꯝꯖꯤꯜꯂꯤ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯃꯤꯒꯤ ꯑꯁꯤ ꯐꯥꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯔꯩ ꯌꯦꯠꯅꯔꯒ ꯈꯟꯅꯕ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏ ꯄꯥꯝꯖꯗꯦ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯋꯥꯔꯦꯞ ꯂꯧꯔꯕ ꯃꯇꯨꯡ ꯂꯥꯟꯅ ꯊꯧꯔꯝ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯑꯁꯤꯅ ꯂꯦꯞꯄꯤꯔꯣ ꯍꯥꯏꯗꯨꯅ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯂꯥꯟꯅ ꯊꯧꯔꯝꯕ ꯂꯣꯏꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯅ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯗꯨ ꯇꯥꯟꯅꯒꯗꯕꯅꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯑꯒ ꯊꯝꯒꯗꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯣꯠ ꯃꯥꯟꯅꯗꯕꯁꯨ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯑꯗꯨ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕꯗꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯇꯉꯛ ꯌꯦꯡꯉꯒ ꯇꯥꯔꯤ ꯃꯁꯝ ꯃꯅꯥꯗꯨꯗꯤ ꯏꯐꯥ ꯐꯥ ꯃꯃꯤꯠ ꯑꯗꯨꯁꯨ ꯏꯀꯨꯠ ꯀꯨꯠꯂꯤ ꯃꯇꯝ ꯑꯁꯤꯗ 이khang he khangudi asi phamasigi yumgiena khadom da kanagumba amana nungna khulopi sanabagum makhol khara taba horak ami ihan han baladi makhoi singado munata siludi adu asum makhol ado hauna tarak padagi tumin lainei laksina bagi damak honarami makhoi su khangli खुलोपी सनबगुम तौरीबा मखोलनी हाइबदो निपा मन थौ सादना असुम हरि इतैमा मपाल तारीबा मखोल असिबो करम जु सादबा मी ओइरिबनो मीगी असि फमासिदा संगलगा खुलोपी सनरिबा सिबो ngauriबदि मा ओइरिनि अई औंदा थोगे येमुखिगे सि असि लेसे असि पाइरगा थोखरगदबनि लाइबा लेरमलबदि मयांगलिनदु सादगी निपियादुना इबुंगो मतामनिको थोखिनो तारीबा मखोल से सोमनगी खुलोपी सानबे नती येंगु मुन्ना तासेलु सकाई सोंबगी मानबा मखोल अमसु तारीबा से नांग तुमिना लयु तिनखेल लाइखेबा फतेको असुमना नुपी अदुना थ्यमजल्ली अदुबु नुपा अदुना हेला यादे लिसे अदु पाई ममांग थोंग अदु हांगदुकलगा मपा लांगदा परप थोगलई अदुगा मंगोल अदु दिलेपी मखोते लिसे अदु सेन पाई असुमना मखौ पोंगना हरि कनानो येना खादा लैरिबदो थुगलो सुमांग असिदा लैरुला नरिल फरबदी माइंगाल असिदा सानरुला नतै पुतै सादबा मीगी असि फंगेना खासिदबु खुलोपी सानबा सकाई सोंगलेबदुबु नरम सरादु लुदिने हे असुमना हायरगनि पादो पंथाबा तौरी थवा इसा सादबी लिसे अदु पाइरगा अदु मखोल तारिबेना खादोमदा संगई
mahang na sanglak mata masida kanasu leiramdi nung ama fauba tabasu udi karino da hausik ta kiba makhoda dabo masidi mawong amani kanadi ai sanga hobna phari magi si tamnari ba kaidu ninko kiro basu kanade da mahaki tafum thokpa khara tamna jarga do maktoksa kisani asumna harigani pa do sayedo pai sumang adom da lakpa mata masida sumang matolda polangkhok yunglibadugi polangkhok saida karigumba makugumba usik ama isau saungai khillaga tongaga leiramlibado uri mamit aduna iranglang ama marak asida matawadu ubada nipado khangpre khang makhuna pairam libli sayado leimai thakta thadei aigi mihulsidi sumnagi maku ma tongwasida ainaga khangdanaga tawrini kanadabada ai sangauna phari ngasiri sasi kainumai tawtawi asumna nipado imung tamna sedo pairaga parap sang ai imung da leiriba makhoi miyam adudi asi phamgo oibani tamnaribani haidena khallaga dumak leijari nipado sangakpa ubada nipi aduna ibungo kari thennarai kari ubagini itaima jena khadadi kanasu leitida nung masama fawba tab udi adu itaima aini yena khadagi thoklakpada makhoigi polangkho ke sayasira karino yamna sawi maku malini mamit asu irang langna tonga leiram libani as aidi khangpre khangluri nipi aduna kari haiba maku tongi haiba karino hairiba sibo ibungo thokraganuko mi siba koidriba yumasida maku tonglibado afaba natti thainigi ahallamal singna ai khoida hairama taklama singado nakhoibu amata khangnabra haibani ne he asi phamda sigum thawdu asi thoraklabadi ikoi koidena khudong thiba awaba amasu nanglakani haibase masana takpani haidi tugu sungi nangna hairibadu tabada mina sidringaida makuna tonglaga langna khonglabadi sakhina pibani haina ribani adubu asi phamni ai khoigi sidi misu laikhidri mi laikhidra matum mahangna amuk laklibadu ibungo soidrabani thawai lobu laklibani ko nipiyamna as yare baise numidang sida pangang ngangbiragano ai khoinaga khara kiganmani yare nungai ba wari khara sasi haibani ngasidi mapalda amada thokpiragano ko ai khoi miam puna imung asida dumak leirasi asumna makhoi singado pakhat tana wari sanari ngai sairak asida wakhal soiribi lairang ado phak nok thora i aduga makhoi miam aduda khana yenglaga asumna hairi sumne nangna hairibadu sumni koiroi soidrabani mi amasu soidana lauragadabani adunane nakhoi hayangdagi yumasida amata lekpiragano ai thanda adumak leijage chalo ai gi sanu pado yumasigi koibada koisi setlaga leibani maga dumak sanaraga leiminage nakhoi setkhro wa yamna sili asi hairaga leirang makhol aduna mana kong ado kodro kholi aduga amuksu khubak adu khuraga khi haidana no i mayam ado leirangi mataw sida khautak sai aki bodom po i adubu leiriba nupi singaduna leirang ado 템진 khosin adumak sak khara pijaraga tumhan khirami matamna housing khiban hausikti numit asigi numidangi pung taraga tasilakpa matamni amaromdana amorengi mayumdani mapam lamdamdani amoreng ado handak mabung mopana mahangna tawkhibado khangkhibadagi mong hadana aduma karimata khangjinadaba saduna laikhirami adubu ngasidi numidangi matam thengzilakpasida wakhalado phatabagi haungnabi amuk khanglagla imungda laina wakhalda shumne khalli aina ngarang numidang thakiba saroi ngaroi adubu karimata tawdraba satani laikol leiraida sataraga leiba ngaktani manguna kariguma kharadi soidana tawrangbani ngaligi matamda tawba ngamdrabasu ahingi matam numidangi matam sidi makhoini hektamak tolengi mayumado phire hairamladabani ai hausi kari tawsige laknagadabani hausik laknaba yaringaida hayeng mahangna masa yaukhra matamda aina khut haroba yabanati lemna leiba yadi ngasidi mahaki nupi losiyado madu oina sanaragi hera aidi mapok numisu khangi
ꯃꯃꯤꯡ ꯃꯊꯥꯁꯨ ꯂꯣꯏꯅꯃꯛ ꯈꯪꯏ ꯃꯈꯣꯏꯒꯤ ꯃꯅꯦꯝꯕꯣꯛ ꯊꯔꯤꯛ ꯊꯥ ꯄꯪꯕꯤꯗꯣ ꯃꯗꯨꯗꯒꯤ ꯑꯩꯅ ꯂꯣꯟꯅ ꯇꯨꯝꯃꯤ ꯅꯍꯥꯟꯅ ꯍꯪꯈ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯆꯥꯡꯌꯦꯡ ꯇꯧꯕ ꯑꯣꯏꯅ ꯍꯦꯛꯇꯃꯛ ꯑꯣꯠꯈꯤ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯂꯧꯔꯣꯏ ꯊꯔꯣ ꯃꯔꯣ ꯑꯣꯜꯂꯒ ꯈꯪꯍꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯣꯔꯦꯡ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯃꯕꯨꯡ ꯃꯧꯄꯥ ꯃꯃꯥ ꯃꯄꯥ ꯑꯗꯣ ꯇꯨꯝꯃ ꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯕꯨꯡ ꯃꯧꯄꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯃꯇꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯍꯥꯛ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯅ ꯊꯕꯥꯛ ꯌꯧꯅ ꯆꯤꯡꯈꯠꯂꯤ ꯃꯍꯥꯛꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤ ꯃꯐꯤ ꯐꯨꯔꯤꯠ ꯑꯃꯠꯇ ꯂꯤꯠꯄ ꯅꯠꯇꯦ ꯐꯤ ꯑꯃꯠꯇ ꯏꯟꯕ ꯅꯠꯇꯦ ꯐꯅꯦꯛ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯆꯧꯅ ꯆꯤꯡꯈꯠꯂꯒ ꯊꯣꯛꯂꯛꯄꯗꯗꯤ ꯃꯁꯝ ꯑꯗꯣ ꯏꯐꯥ ꯐꯥꯈꯩ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇꯁꯨ ꯌꯦꯇꯨꯝꯒ ꯂꯪꯒ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯊꯣꯔꯛꯂꯤꯕꯁꯤ ꯀꯗꯥꯏꯋꯥꯏꯗꯕꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯌꯦꯡꯕ ꯇꯥꯔꯤ ꯑꯃꯣꯔꯦꯡ ꯑꯗꯣ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯍꯨꯔꯥꯟꯕꯤꯗ ꯍꯨꯔꯥꯟꯕꯤꯒꯤ ꯃꯑꯣꯡꯅꯤ ꯑꯃꯝꯕꯁꯤꯗ ꯊꯣꯔꯛꯄꯅꯤ ꯀꯨꯆꯨꯅꯒ ꯃꯨꯕꯅꯤ ꯀꯅꯥꯅꯕꯨ ꯎꯔꯨꯒꯅꯤ ꯃꯤ ꯑꯃ ꯍꯦꯛꯇꯅꯒ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤ ꯍꯧꯖꯤꯛ ꯎꯔꯨꯔꯕꯗꯤ ꯈꯪꯗꯅ ꯋꯥꯟꯊꯗꯅ ꯁꯤꯒꯗꯕꯒꯤ ꯐꯤꯕꯝ ꯑꯗꯨꯃꯛꯅꯤ ꯑꯃꯣꯔꯦꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯊꯣꯔꯛꯂꯒ ꯀꯣꯌꯦꯡ ꯌꯦꯡꯉꯛꯏ ꯃꯆꯤꯜꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯩꯅ ꯊꯣꯔꯛꯂꯤꯕꯁꯤ ꯃꯅꯤꯡ ꯑꯁ꯭ꯋꯥꯏꯁꯤꯗꯕꯨ ꯂꯐꯨ ꯄꯥꯝꯕꯤ ꯍꯧꯕꯕꯨ ꯑꯃꯠꯇ ꯎꯗꯦꯅꯦ ꯁꯤ ꯂꯐꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯌꯦꯅꯈꯥꯗꯣꯝꯗ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯆꯪꯂꯒꯦ ꯉꯁꯤꯗꯤ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯒꯦ ꯃꯍꯥꯛꯅ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯣꯔꯦꯡ ꯈꯤꯈꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯌꯦꯅꯈꯥꯗꯣꯝꯗ ꯆꯪꯉꯛꯏ ꯂꯐꯨ ꯄꯥꯝꯕꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯃꯁꯤꯗꯒꯤ ꯀꯔꯝꯕ ꯂꯐꯨ ꯈꯟꯁꯤꯒꯦ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯆꯥꯟꯅꯒꯗꯕ ꯂꯐꯨꯗꯤ ꯌꯥꯎꯕ ꯎꯗꯦꯅꯦ ꯁꯤ ꯑꯁꯤꯗ ꯂꯩꯔꯤ ꯊꯥꯕꯜꯒꯤ ꯐꯔꯕ ꯃꯉꯥꯜ ꯑꯁꯤꯗ ꯏꯉꯥꯟ ꯉꯥꯟꯅ ꯍꯦꯛ ꯍꯧꯏꯗ ꯏꯆꯥꯎ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯆꯝꯄ꯭ꯔꯥ ꯀꯣꯝꯂꯥ ꯂꯐꯨꯁꯦ ꯃꯁꯤꯗ ꯍꯦꯛꯇꯃꯛ ꯇꯧꯔꯒꯦ ꯑꯇꯩ ꯂꯐꯨꯁꯤꯡꯁꯤꯗ ꯇꯧꯔꯕꯗꯤ ꯁꯤꯗꯒ ꯄꯥꯜꯂꯣꯏꯅꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯂꯪꯒ ꯌꯦꯇꯨꯝꯒꯗꯣ ꯏꯃꯨꯡꯗꯒꯤ ꯂꯦꯡꯂꯒ ꯑꯗꯨꯃꯛ ꯄꯨꯊꯣꯔꯛꯂꯕꯅꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯪꯅ ꯐꯝꯈ꯭ꯔꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯌꯥꯎꯔꯛꯄ ꯅꯠꯇꯦ ꯂꯐꯨ ꯑꯁꯤꯗ ꯃꯍꯥꯛꯅ ꯎꯁꯤꯟ ꯑꯣꯏꯅ ꯇꯧꯔꯤꯕꯁꯤ ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤ ꯂꯨꯁꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥꯃꯛꯅꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯃꯛꯅꯤ ꯃꯍꯥꯛꯅ ꯂꯐꯨ ꯑꯁꯤꯗ ꯎꯁꯤꯟ ꯇꯧꯒꯗꯧꯔꯤꯕꯁꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯟ ꯂꯐꯨ ꯑꯁꯤꯗ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯄꯥꯏ ꯀꯔꯤꯅꯣ ꯃꯥꯅ ꯈꯪꯖꯕ ꯑꯔꯨꯕ ꯂꯥꯏꯔꯣꯜꯁꯤꯡ ꯑꯗꯣ ꯁꯣꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯣꯜꯂꯛꯂꯕꯗ ꯂꯐꯨ ꯃꯈꯣꯡ ꯑꯁꯤꯗ ꯍꯤꯡꯒꯥꯏ ꯃꯅꯝ ꯑꯣꯏ ꯂꯥꯏꯍꯤꯡ ꯃꯅꯝ ꯑꯣꯏ ꯇꯧꯕ ꯑꯃ ꯅꯝꯂꯛꯂꯝꯃꯤ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯕ ꯑꯗꯣ ꯐꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯏ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯃꯤꯅꯣꯛ ꯈꯤꯈꯤ ꯍꯥꯏꯕꯗꯨ ꯅꯣꯛꯏ ꯍꯦꯛꯇꯃꯛ ꯇꯧꯔꯒꯦꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅꯤꯕ ꯍꯦ ꯇꯣꯂꯦꯟ ꯅꯍꯥꯛꯅ ꯂꯥꯛꯅꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯋꯥꯍꯩ ꯀꯌꯥ ꯑꯁꯤ ꯍꯥꯏ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯌꯦꯇꯨꯝ ꯑꯗꯨꯅ ꯂꯐꯨ ꯑꯗꯨꯒꯤ ꯃꯌꯥꯏ ꯂꯨꯁꯤꯒꯤ ꯃꯕꯨꯛꯅꯤ ꯈꯟ ꯌꯦꯇꯨꯝ ꯑꯗꯨꯅ ꯆꯛ ꯊꯤꯜꯂꯤ ꯑꯁꯨꯝ ꯅꯦꯛ ꯊꯤꯟꯕꯒ ꯃꯤꯀꯨꯞ ꯑꯃ ꯀꯥꯅꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯨꯁꯤ ꯑꯗꯣ ꯅꯤꯡꯉꯥꯏꯗꯨꯅ ꯈꯣꯝꯂꯦꯟ ꯇꯨꯡꯒꯨꯟ ꯇꯥꯜꯂꯒ ꯂꯩꯔꯝꯕꯤ ꯑꯗꯣ ꯃꯕꯨꯛ ꯑꯗꯨ ꯈꯪꯂꯦꯡꯂꯦꯡꯉꯛꯄꯗ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯃꯁꯥꯗꯨ ꯈꯥꯡꯕ ꯉꯝꯗꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯁꯤꯜꯂꯛꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯇꯥꯕ꯭ꯔꯣ ꯏꯕꯨꯡ ꯇꯥꯕ꯭ꯔꯣ ꯑꯩ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯍꯥꯏꯕꯅꯤ ꯂꯨꯁꯤ ꯑꯗꯨ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯤ ꯐꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ ꯂꯩꯃꯥꯏꯊꯛ ꯑꯗꯨꯗ ꯃꯁꯥꯗꯨ ꯊꯥꯔꯣ ꯃꯥꯔꯣꯟ ꯃꯐꯤ ꯃꯔꯣꯜ ꯃꯦꯟꯃꯥꯟ ꯇꯥꯗꯕꯤ ꯍꯦꯛꯇꯃꯛ ꯂꯥꯎ ꯈꯣꯡꯕ ꯍꯧꯒꯠꯂꯛꯏ ꯇꯣꯂꯦꯟ ꯑꯗꯨꯁꯨ ꯂꯨꯁꯤꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯀꯔꯤꯅꯣ ꯂꯨꯁꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯂꯨꯁꯤ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯂꯨꯁꯤꯅ ꯂꯩꯃꯥꯏꯊꯛꯇ ꯃꯕꯨꯛ ꯑꯗꯨ ꯄꯥꯏ ꯊꯥꯔꯣ ꯃꯥꯔꯣ ꯃꯐꯤ ꯃꯔꯣꯜ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯑꯣꯜꯂꯤꯕ ꯑꯗꯣ ꯍꯨꯒꯠꯄꯤꯔꯤ ꯑꯗꯨꯒ ꯂꯨꯁꯤ ꯁꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯇꯣꯂꯦꯟꯁꯨ ꯃꯁꯥꯗꯣ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯇꯧꯔꯝꯕꯁꯤꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯏꯃꯥ ꯂꯨꯁꯤꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯏꯃꯥ ꯇꯣꯂꯦꯟꯅ ꯄꯥꯈꯠꯅ ꯀꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯊꯔꯤꯛ ꯊꯥꯗꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯒ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯤ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯗꯤ
ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯇꯧꯔꯒ ꯂꯨꯁꯤꯅ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡ ꯊꯥꯔꯣ ꯃꯔꯨ ꯑꯣꯟꯅꯅ ꯇꯧꯔꯤꯕꯗꯣ ꯃꯁꯥꯗꯨ ꯐꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯨꯁꯤ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯤ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯏꯁꯟ ꯃꯀꯣꯛ ꯑꯗꯨꯁꯨ ꯃꯥꯏꯀꯩ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯉꯪꯕꯒ ꯁꯣꯟꯕꯒ ꯑꯌꯣꯅ ꯍꯦꯁꯟ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯨꯛꯁꯤꯗ ꯊꯤꯜꯂꯤ ꯌꯦꯇꯨꯝꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯤ ꯊꯥꯡꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯤ ꯃꯁꯤꯜ ꯇꯨꯝꯕꯅ ꯊꯤꯜꯂꯤ ꯋꯥꯍꯩ ꯀꯌꯥꯁꯤ ꯍꯥꯏ ꯃꯕꯨꯛ ꯑꯗꯨ ꯄꯥꯏ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯜꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯃꯄꯤꯅ ꯄꯨꯡꯊꯨꯝ ꯊꯨꯝꯂꯤ ꯇꯣꯂꯦꯟꯗꯨ ꯃꯃꯩ ꯊꯪꯗ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯤ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯝꯃꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯍꯥꯛ ꯑꯗꯣ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯒꯗꯕꯒꯤ ꯋꯥꯈꯜꯒ ꯄꯨꯡꯀꯥꯎ ꯀꯥꯎꯏ ꯏꯃꯥ ꯁꯤ ꯂꯨꯁꯤꯁꯤ ꯑꯃꯨꯛꯇ ꯁꯦꯟꯅꯕꯤꯌꯣ ꯑꯩ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯏꯃꯥ ꯑꯁꯨꯝꯅ ꯇꯣꯂꯤꯟ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯃꯄꯥꯗꯨꯗ ꯆꯪꯉꯛꯏ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯃꯛꯇꯗ ꯂꯩꯕꯗꯨꯗ ꯐꯛꯁꯥꯡ ꯑꯃ ꯊꯥꯏ ꯃꯃꯤ ꯆꯦꯠꯅ ꯎꯏꯁꯟ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯎꯔꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯃꯁꯝ ꯏꯐꯥ ꯐꯥꯕꯤ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕꯤ ꯑꯃꯅ ꯂꯐꯨ ꯃꯈꯣꯡꯗ ꯌꯥꯝꯅ ꯃꯆꯤꯟ ꯇꯨꯝꯂꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏ ꯆꯛ ꯆꯛ ꯊꯤꯟꯗꯅ ꯌꯦꯇꯨꯝ ꯑꯗꯨꯅ ꯐꯣꯠꯄꯒꯨꯝ ꯇꯧꯔꯤꯕꯗꯣ ꯃꯁꯤ ꯎꯕꯗ ꯇꯣꯂꯤꯟ ꯑꯁꯥꯎ ꯈꯥꯃꯤ ꯃꯥꯏꯍꯧꯏ ꯃꯁꯥꯗꯨ ꯊꯛ ꯊꯛꯅ ꯏ ꯑꯆꯠꯆꯥ ꯑꯩꯒꯤ ꯅꯨꯄꯤꯗ ꯁꯤꯒꯨꯝꯅ ꯇꯧꯔꯕꯀꯣ ꯅꯪ ꯀꯅꯥꯅꯣ ꯃꯣꯔꯦ ꯅꯠꯇ꯭ꯔꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯗꯕ ꯀꯅꯥ ꯂꯩꯇꯦ ꯐꯩ ꯅꯪꯅ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯅ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯟꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯀꯣ ꯑꯁꯨꯝꯅ ꯇꯣꯂꯤꯟ ꯃꯈꯥ ꯆꯤꯛꯏ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯀꯜꯂꯨꯔꯤ ꯑꯗꯨꯒ ꯃꯆꯤꯜ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯏꯁꯤꯡ ꯑꯗꯨꯗ ꯑꯍꯨꯝꯂꯛ ꯐꯨ ꯀꯥꯝꯃꯤ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯇꯨꯅ ꯂꯪꯊ꯭ꯔꯩꯒ ꯍꯦꯛꯂꯨꯒꯗꯕꯁꯨ ꯍꯦꯛꯄ ꯉꯝꯗ꯭ꯔꯤ ꯃꯄꯥꯟꯗ ꯇꯧꯔꯤꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯒꯤ ꯇꯝꯅꯕꯁꯤ ꯎꯕꯗ ꯃꯝꯁꯤꯟꯈ꯭ꯔꯕꯗꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯈꯤꯔꯕꯅꯤ ꯉꯔꯥꯡ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯑꯁꯨꯝꯅ ꯇꯣꯂꯦꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯕ ꯏꯁꯤꯡ ꯑꯗꯣ ꯂꯨꯁꯤꯒꯤ ꯃꯌꯥ ꯑꯗꯨ ꯀꯥꯊꯣꯛꯂꯒ ꯈꯔ ꯏꯟꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯃꯤ ꯌꯥꯝ ꯈꯔ ꯏꯜꯂꯕꯁꯨ ꯂꯨꯁꯤ ꯑꯗꯣ ꯐꯥꯕ ꯅꯥꯏꯔꯝꯗꯦ ꯀꯔꯝ ꯇꯧꯅꯤ ꯑꯁꯤꯗꯤ ꯑꯩꯅ ꯁꯣꯜꯂꯤꯕꯁꯤꯗꯤ ꯃꯉꯣꯟꯗ ꯃꯍꯩ ꯌꯥꯟꯗ꯭ꯔꯤ ꯑꯗꯨꯗꯤ ꯐꯩ ꯏꯃꯥ ꯑꯩ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛꯇ ꯆꯪꯖꯔꯨꯈꯤꯒꯦ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯊꯥꯔꯤꯛ ꯊꯥꯅ ꯏꯕꯨꯡꯉꯣ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯣ ꯈꯔ ꯈꯤꯛꯇ ꯊꯥꯔꯛꯎꯅꯦ ꯇꯣꯂꯦꯅ ꯏꯃꯥ ꯑꯁꯤꯗꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯔꯒ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯒꯅꯨ ꯑꯩ ꯆꯥꯛꯈꯨꯝꯗꯒꯤ ꯄꯣꯠꯁꯛ ꯑꯃꯗ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯑꯗꯣ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯉꯛꯏ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯐꯨꯡꯒꯥ ꯂꯩꯔꯨꯒꯤ ꯃꯩ ꯍꯧꯐꯝ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝ ꯂꯩꯔꯝꯂꯤꯕꯗ ꯎꯔꯤ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝ ꯑꯗꯨꯗ ꯄꯛꯄ ꯑꯃꯨꯕ ꯍꯥꯃꯨꯛ ꯑꯗꯣ ꯃꯈꯨꯠ ꯑꯗꯨꯅ ꯈꯦꯠꯂꯒ ꯀꯔꯤꯒꯨꯝꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯄꯤ ꯊꯪꯅ ꯃꯤꯀꯨꯞꯇ ꯄꯔꯞ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯂꯨꯁꯤꯒꯤ ꯃꯐꯨ ꯐꯨꯔꯤꯠ ꯑꯗꯨ ꯍꯥꯏꯒꯠꯂꯒ ꯃꯕꯨꯛ ꯑꯗꯨꯗ ꯌꯣꯠꯁꯕꯤ ꯑꯍꯨꯝꯒꯤ ꯍꯥꯃꯨꯛ ꯑꯗꯨꯅ ꯁꯤꯟꯕ ꯊꯨꯡꯅ ꯇꯩꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯨꯁꯤ ꯑꯗꯣ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯝꯕ ꯅꯥꯍꯤꯔꯝꯕ ꯑꯌꯣ ꯅꯥꯍꯤ ꯆꯟꯗꯅ ꯇꯧꯔꯝꯕꯗꯣ ꯇꯞꯅ ꯇꯞꯊꯈ꯭ꯔꯤ ꯃꯁꯥꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯊꯥꯖꯈꯤꯕꯒꯨꯝ ꯏꯔꯦꯟꯖꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯊꯥꯔꯤꯛ ꯊꯥꯗꯁꯨ ꯅꯤꯅꯥ ꯇꯥꯖꯩ ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯄꯝꯗꯨꯅ ꯐꯃꯥꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯈꯣꯏꯁꯨ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯨꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯥꯔꯤꯛ ꯊꯥꯅ ꯃꯃꯧ ꯅꯨꯄꯤ ꯂꯨꯁꯤ ꯑꯗꯨꯕꯨ ꯌꯦꯡ ꯃꯆꯥꯅꯤꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯏꯃꯥꯗꯤꯅꯤ ꯃꯤꯍꯣꯜꯒꯁꯦ ꯆꯤꯡꯒꯥꯅꯔꯤ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯅꯍꯥꯟꯋꯥꯏ ꯃꯕꯨꯛ ꯊꯤꯟꯕ ꯂꯦꯡꯕ ꯇꯧꯔꯝꯂꯤ ꯍꯥꯏꯗꯅ ꯇꯧꯕꯗꯣ ꯃꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯖꯥꯠꯂꯣ ꯇꯣꯂꯦꯟ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ ꯑꯗꯨꯒ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯅꯍꯥꯟꯋꯥꯏ ꯇꯧꯔꯝꯕꯗꯨꯒ ꯈꯤꯇꯪꯗꯤ ꯈꯦꯠꯅꯩ ꯉꯁꯤꯒꯤꯁꯤꯗꯤ ꯍꯦꯛꯇꯃꯛ ꯑꯣꯠ ꯅꯩꯔꯒꯦ ꯈꯥꯡꯕ ꯉꯝꯍꯜꯂꯔꯣꯏꯒꯦ ꯑꯃꯗꯤ ꯄꯤꯕꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯁꯣꯏꯅꯥꯏꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯛꯂꯤꯕꯅꯤ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯧꯕ ꯌꯥꯎꯅ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯌꯥꯎꯔꯤ ꯑꯗꯨ ꯏꯃꯥ ꯀꯔꯤꯁꯨ ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯔꯨꯒꯅꯨ ꯅꯆꯥꯅ ꯅꯅꯥꯛꯇ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯂꯨꯁꯤ ꯑꯃꯗꯤ ꯏꯃꯥꯕꯨ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯉꯝꯂꯣꯏ ꯑꯗꯨ ꯏꯃꯥꯁꯨ ꯋꯥꯔꯤ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯊꯥꯔꯤꯛ ꯊꯥꯅ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯉꯍꯥꯛꯀꯤ ꯐꯃꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯨꯝꯂꯒꯦ
nahak makhada tharaga tumlo imang nupi se ngasidagi aina adumak senaragadabani kayada nungsikhrabano na yenguni mamay mipumbasu humang na pungkang kangli mara laitraba ima wasida karino makoy na tawgiyaw na tawraklibado khangdrebango hausikti mi yamna phatri laidagi mi ni hena kirebango asumna hairaga tharik thadasu mapi rasin kapsari tolena ima yarisi karimata khallugano aina tawba thabak adugi faldi aina fangjaba tabani mana tawbadi mapu mahaksu lairina nongmadi soiroi laitho khutoktanaka satpa yabana tema mahaki lambida adumak isauk chawna khillaga leiramlagadabani pothanaba tawbiroima aisu makha sida pham semnaba tawragi asumna tolena mama tharik thadabu pothanabagidama hairabada tharik thadasu mamau nupiyado hugat piraga phamung tamna pushali aduga hipankhri mahakti mamit manadu sing mamau nupigi nungsijaraba taifet taraba maithong adu ying kapsari lona tolena dasu phamanga du da fiadu thara matung longkhrak long hippi matama sidi pung baro makai khara henjilak laba matama duni tolengi wakhalda mon khalibasi mahak chua sigum laba kallaba mahaya si hairam libasibo kanana karidagi tamlibano aina sum khanbada mahakakta nataba ai khwagi kholla sira natragana thangnaba khollasu fataba mahai kayasi mingoda posem tawbasidi anambana loinamak hainarangboda mali mapal thongda yenglaga khangbadi nattabanina mahang mathandana haiba yabanati ahaiba mi amadagi tambasu soidana oirangani mapal thoktana numidangda aina karino yenglugadabadasu mapala sida sathiraba laikyana saktaraga leirani numidang oirangmi matamda khoijulai khamthagibadasu oidinisi nungsit asina liri sitpana maikay amada khoijulai khamgi manamado loinamak humlaga satkri hoida matam kharadi khangba haiduni asumna tolensu matamna thangjilakpan adumak khomlen tungkhun tan khirami nakal lamaromna amureng ado nga saidagi lapu makhong adu da fam mahakna tawjeri bado ihan hanbadari mahai yalami aduga khangauduna mahakna pairaga thillebi yitomado lapu athot pasida thinbada phatlauno khoiri e karino asukallaba yona sabi to masibu tho lawba lapu asida thinbada khoirabako masidi soiroi mahaki tolen haibaduna amuk yekre nam khaigre aidi hairibasini madugi mipata manuk hangdo kari tawksigi lapu na haksu nabuk asil loina makpatlabani aina hanjin chak thinbada nahak asina pungtho tholaba matung bere laurabada mahi thoraklabada mahaki losi haibido bibung nungda naw puriba angang adusu soinai hange tawbani adubu yadre kanade oigadaba manre aidi hairibasini branchi prok saida asumna amoreng ado masilda son mahangna ngasaidagi mahai posem tawriba sampra komlagi lafu ado makhong aduna pop kawi makhud aduna laktani illi lafu ado phukta lamnaga aduma tuminna yamungda sangkhirami ahingi matamasida asum tawna ahingi matamado adumak haugjinkhri haujikti nongna mapung phana ngalakpa matam haibado oiraklami amaromdana kamdauri tamya thel khullado kabu kai awaba pumnamaktu kokhrabani haujikti khunja miya madusu amaga adumak sangtok sanjin laira khulak asi mina toina sona tillarami ayuki matama simaktada karong adusu ngantana ya hauduna masa sengba loira matung khulak pigi mayum tamnala ami masadu yam nanala I khulak yadusu karong na lakani hairamba ado ngaiduna laijaribni karong nang laklabro sanga usango phida sida phamulaw karong adusu hara horauna phami aduga khulakpini hektamak wa haudura I karong nahang haibadagi khulla sida ai khoyi mamangi matamdagi lairaklaba layoiraba khongnang adusu lairol nungda putha khibado madugi awabadusu nongmagi mayeng tarakpugum tawri khunja miya masina masagi laijaba hai lai pumnamak katlurabada masigi supari adu buibongo
Nangi na sana tayo mong wakal laklabasi kabo kay olabasyo masimong nungayba ani sude ko. Karong adu sa momono kulakpi ay nga sidi yam na harawi. Ngarangin naman sumangay ay wakhalda. Jarang naramalay ramakaya adu sa pari. Kabo kay mahayado ay nasanging tawzaro bagimay. Hawsik ti mahayali kanjari kulakpi. Adubo ay na yam na hangning ba amadilay. Kulakpi hoy na ngarang lakpada. Timinta padsaba sana masugi ama pairakpado. Madubo kanagi oirabano. Baiti ama samaki oirabra. Kulakpi na. Nati. Mado mamangi matamda. Aigi ipuroiba kulakpa paitaw na layringay. Ay nguna sinaramani. Madu yaurabadi. Isang aktok sana ba haydan ay koy sa pujarak hibaniba ngo. Karong na. Kulakpi. Iyam na pari. Ay na taibang wakal. Pasin ang lakpang ngamkibadusu. Madugi sana masugi timenta pazaba ado. Madugi matik miyay na oirang mani haybasi. Aigi aset patazabani. Kulay ado. Aigi fam na amukta sinabiyo. Ay karigo mamati yang sagi. Kulakpi na. Karong. Kulay ado di. Ngarang paiti na ado magpaikrabani. Ang ngayhak na ngayo. Ngayhak layrabadi paiti ado su. Soy na makilakani. Mahang na purak labaka na yang nasi. Asyum na kulakpi na. Karong imafam na hayjarami. Ado paiti na paikiba. Matik magul layraba. Sana masugi lay oiraba timinta ado. Paiti na karibo taurang gadaba. Karamamongda. Sijan narakadaba hayado. Mayam pun na yang minabatari.